Rule amasung logi matung ina State Assembly ki winter session Koubiyu Haibada leingak asina Yaningdriba ki madamde Manipuri issue ase Khananingde takpani haina selfie ki deputy leader MLA Ranjit na phongdorakli wafam ase haukiba tangkut marida Manipur leingak ke Law and Legislative Affairs Minister na State Assembly session Koubaga mari leidana phongdokiba wafam sengdokpo oina pangthokpa paugi Meepham amada mahakna phongdokibade Babu Parada Laiba MLA Ranjit ki quarter da Congress ki MLA case location amasung Okram Surja Kumar yauna pangthokpa paugi Meepham aduda MLA Ranjit na hai kumja ing lisinga mga chamapat yankhaidagi chanakhiraba Constitution ki Article 174 da yumfam oiraga Law and Legislative Affairs Minister TS Basanja Kumar da calendar year amada State Assembly session anirak phamgadabani haina phongdokhiba adu yamna laibak thibane Matang asida Law Minister na India ki Constitution mayek sengna khangdabagi achobo mamik tai Haibani Constitution ki Article 174 ase kumja ing lisinga mga chamapat yankhai mathoi da amend tawkhraba matung calendar year amada State Assembly session ahumrak kaugadabani haiba wafam asi yawrakpane Amaromda Constitution ki Article 208 ki makhada Sember Rule of Procedure and Conduct of Business ki Rule number 17 clause e de yawriba wafam de calendar year amada State Assembly session asi budget autumn amasung winter session haida ahumrak phonggadabade haiba session ahum asigi sitting yamdrabada yankhai leigadabani haiba wafam su rule asi de yawribade Masi pumna makna thairaga Manipur leingak ke Law and Legislative Affairs Minister na chanadraba Constitution ki Article 174 da yumfam oiraga Assembly session anirak khak phonggadabani haina seranaba wakhal amada leikiba ase pumna makki laibak thibane rule gi makhada kaufam thokpa Assembly session kauraga hojik thokliba Manipur gi irang asigi matangda khanasi haibada yaningdaba phongdokliba Law Minister gi wafam asina takpade Manipur gi issue ase Khananingde haibane Congress Party na leingak pairingi matamda Assembly session anirak famba yauki haina Law Minister na phongdokhiba adu achumba wafamne Congress ki matamda Assembly session anirak famki haibagi asoiba adu hojik paliba leingak asina makha chathakige haina khanbagi mahut achumba maikai da chatnaba honabiyo Law Department na su asegumba chana kanon sing matam gi oina leingak ta khangan ba chungbane Parliamentary System of Democracy da chanariba rule gi machung ina kaufam thokpa Assembly session Koubiyu Haibada Law Department na press note thoklaga sengdokpa ase House ki ikai khumnaba mangnabagi maram oigani haina MLA Ranjit makha tana phongdokhe Masida Honorable Minister na pathoiba kaino se piriba Constitution ki Article 174 sidi 1950 haudang chanaramaga masidi tokhre mase amend tawre karamba chahida 1951 da amend tokthokre aduna masigi 1950 gi Honorable Minister na hariba chahi amada anirtagi hena phamoi haibusidi chatnadraba Bharat ki mafam khudingmakta chatnadraba patlaba mallaba haiba tare adugumba Article 174 duni legislature moina MLA moina koi tokum thokpu ithaudu basi tobum thoina khallaga Constitution na piriba Constitution ki makhada semiba rule na piriba masigi ayabase masi tawbiyu haidna thangat pasida Honorable Minister akhoi Law Minister na masi law na yade rule na yade ga haibase masi yamna moromda karihani thoiba irang si akhoi nathairaga pubu yana nathairaga thamnanaba Khananingdebagi mawongda sum tawbudona ui maru tawi haina akhoi longningi Amaromda paugi Meepham aduda saruk yakhiba MLA case location hai Jiribam district ta pikliba angang yauna micham taruk tamchina hatkibagi mihat amasung army camp tagi miyoi ama mangkibagi matangda Lok Sabha gi MP Dr Angumcha Bimol akoi jamna parliament mamangda protest okay MP Bimol akoi jamna chathakiba protest adu haidba issue ani ase house na khananaba lokhalaktabadagi mayoktane maduda Manipur gi chief minister na kadim kathai nabagi maongda phongdokiba wafam adu laibak thibane Congress ke matamda kuki lalhaw lupsinga su chatnarambagi matangda chief minister na tattana phongdokliba ase mafam chaba assembly ki platform da khanasi haina su MLA location na makata ke akoina motion ma muk tawa kanda issue je khanaji haba matamda yagi dedana bibirak deba koi manga china sign toraga harbase masi pura threat bera naina thosi khana thosi house hold kanu mayam se rule se pra kan thamaga kan house decision lawraga loina noine tongba pass tongba khai tokja koi sign tokjarage yajarage tawdabu session ji tong pham je na koina motion mu tawdama yagi de yagi de na koina wangang do phangi de phangdabna marwadna koi di
ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯎꯁꯀꯤ ꯊꯣꯛꯂꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯅꯔꯦꯕꯜ ꯑꯦꯝꯄꯤꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯑꯦꯝꯄꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯣꯁꯟ ꯃꯌꯥꯝ ꯊꯥꯡꯒꯠꯂꯝꯒꯅꯤ ꯊꯥꯡꯒꯠꯄꯅ ꯄꯤꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯉꯥꯡ ꯃꯣꯏ ꯇꯔꯨꯛ ꯂꯩꯈꯤꯗꯕ ꯇꯔꯨꯛꯇꯣ ꯃꯗꯨꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯔꯦꯡ ꯕꯊꯥꯏꯅ ꯉꯥꯡ ꯇꯧꯕꯗꯣ ꯑꯩꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯉꯥꯡꯕꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯍꯟꯅꯤꯡꯗꯦꯅ ꯈꯜꯂꯦ